Chadong mafaudamda nonglai nungsit marakta hi ani lakpada masin manau ani laisabi ama ising lokibadagi thiba khangdre khanghaudana lakpa nonglai nungsitna Manipur tampaki mafum kayada amang ata thonghankre yum kaya humdokre amadi ISTV network ki taratare laksuba chahi ki general body meeting pangthokre Miyang tabiri ba pumna magpu taramna oksari hauzik mapung oiba pau pizari ngasi Manipur gi tongan ba mafam singda silakpa kan manong lai nungsitna Ukhrul district ki manung chanba litan police na konba mafodam gi chadong khul amade ramrai khul gi lona ba mafamda hi ani lakpada masin manau ani amade laisabi ama isingda lupkhibadagi thiba khangdre miyoi mapandi kalhaure haire Ising the look kibadagi thiba khangdriba machin manau ani adudi ningthau khong kha khunodagi sangafum ibot chobagi machanupa Rabi chahi 35 amadi Roman chahi 18 loinana atopa nupi masa aduna En Rani chahi 18 apokpa laikhidraba nanau ningthau khong kha khunodagi ni hairi thodok asigi pau phangbaga litan police ki team amasung Imphal East District Police ki makok thongbasing amadi State Disasters Management ki rescue team afamadu da changsinduna mikanbagi thabak chathaba hokre ISTP na phangba pauda chadongi area da mafaudam da picnic lakpa mioi singna hi tongduna chatlinga da khanghaudana silakpa nonglai nungsitna hi ani adu lakpa oiramba yai hairi ningsingba yai handak Manipur da akanna nonglai nungsitna yumtekpa amadi unanan badagi numpi ahum laikhidabagi thodok laikhrabani Amaromda ngasi nungthil khanghaudana silakpa nonglai nungsit aduna Imphal East District, Imphal West, Bisnupur amadi Thopal District ki mafam kayada yum kai kaya humdokhibaga loinana upambi kaya maru fuktuna amang ata thoankre chapchana khangdriba mamalgi mahai marok amadi mana masing kaya su paksana mang takhankre miyoi kaya amadi yum humdokhibana maram oiduna laifam laitabagi awaba mayok nare haujik phawbagi oina kaya yamna amang ata thohankrabagi amadi aso opan thokpagi paudi phangdre Nonglai nungsit aduna Imphal East District ki manung sanba nongpok sanjembam da laiba langai gi poultry farm homdoki bedagi marum kokpi yauna yen cha kaya sire loinana langai gi san thampham sangol achauba masu homdokre hairi Manipur gi khwaidagi chawba cable TV network ama oiriba Information Service Television Network samna ISTV harake hena khangnaba network asigi taratare laksuba sahigi general body meeting akampata laiba nailet ki conference hall da ngasi pangthokre mifamanduda ISTV network ki president P Prafulona thoromapu oibaga loinana secretary general KS Khogendro amadi advisor sing NG Rameswar masung CH Bikramna maru oiba mithunglen sing oiduna daistafamki network Sigi permanent amadi non-permanent member chama yankairomna saruk yakhiba mifamaduda executive member TS Biswajitna new digital era of cable TV haiba hiramda macha khaina wangangki Secretary General KS Khogendrona network asigi bylaw amendment tawbagi matangda wafam kaya phongdokhi hanadi cable network asi Manipur khakta da sandok lambadagi haujikti pan India oina sandok lagani haiki toinana hauji network asigi fiber cable sing lainungda phumduna pubagi chathari bathabak asi tha taruki manungda loisingani haiki President P Prafulona network asina haukiba chahi khara asida network asigi coverage pakthok chokthok pa hengalakpaga loinana haukiba ing kumja lisingani tarateret ki loisilakpada demonetization lakhiba amadi ikan kanadana GST lakhiba duna maram oiraga network asina mayokna khiba kudong sadaba kayagi matangda sandokna phongdokhi loinana network asi chawkhalakpaga loinana thau amadi diet te hengalakpagi matik hana lairiba council asi hena chawthok hanabagi wafam ngasigi mifamna amata oina yanakre secretary general KS Khogendrona sahigi account statement puthoktuna kupna khanaraba matungda amata oina pass tawki
Medical science na chawkhat le harabasu madugi kanabadu yohonba ngamdabadagi kari anabano haiba phawba khangma ngamdana awaba kaya khangduna hingba yauri Churachandpur district headquarter dagi kilometer 35 rom chatlaga leba hanglep subdivision gi manung chanba Najang village da laina layong khangdaba angang ama laikhidraba matungda mahaka pokminaba machin manaw anisu layong khangdaba laina amana naduna lehauri hiram sida pawda mama Hoji aina lejiri mafam asi Churachandpur district ki manung channa Churachandpur dagi kilometer marfu rom changaga leiba TV Paugidamak, Ganasorium Kaibam, Hanglep Subdivision, Najang Village, Churachandpur District. Sugunuda laiba St. Joseph Higher Secondary School tha sigi tangkun manga da sakangdaba singna mai tharambadagi amanga ta thokraba school gi phibam ngasi Autonomous District Council Chandel gi chairman Diringone yangsinkhre school adugi father Dominic JSU gi chairman John Thangjaler hauki amadi atai mioi kaya su unaduna wari sanaki khongchat aduda adisigi executive member KSM Matthew member Saithang haukip su saruk yaki chairman Diringona school mai tharamba silaibak thibani asugum malaibak macha tadaba thawong matungda mohana tawbiganu thawdoga sida chenaba sing athuba matamda chairak pinaga angam mathakta hotnagani JSC na taleba demand sing thabak oina pangthokna ba chief minister da taksin bagaloinana mahaki maikaidagi su pangbaya ba mateng pangani haiki sumba incident amna labak thibini kuis condemn tawe matung mana thok to ba se koi corona to ba koi kan su mateng pang no form da do just kan no ai man da bagi to ta kuis to ba la Moirang dalai ba ibudok thangjingi nauna saba thawgal sang ama moirang ining thauke ibohala madi thangjing seba mandal gi secretary P Brajabiduna ngasi sangaduna miyamna khusinakre thawgal sang asi moirang dalai ba apau second center gi mapu laifrakpam ajitna mahaki imung manunga loinana laikhidraba apokpa el bomcha amadi apokpi memcha ani gi mingda lupa lakh tarani thoirom changna saduna katkibani ngasigi thoromadada sang asibu katliba ajitna miyam gi damak yenglaga khudongcha nana ba haiduna sang asi katpani haiki Thangjing Seba Mandal gi Secretary P Brajabiduna ibudog gidamak anoba sangama kalakpada ajit puthagat ba phongdokhi me 15 dagi ibudog thangjing harago dawriba asida miyamna saruk yabiyu haiki
Senapati district ki Lakhamai amadi Sirong Khulda megalithic stone paksana yunglam thengnare State Archaeology Department na heritage site oina lauthoklaga ngaksen bagi thabak paikhalagani haire hiram sida pawda mama मफम से सेनापति डिस्ट्रिक्ट की पौवाई जाति सिंगना अखोई खुंदाबा अदुगुंबा लखमाई हाइबा खुलदुनी अखोई मोनोलिथ चामरी की मथक्ता मफम सिंगसिदा तोंगान तोंगाना अखोई चाइरगा लेबा उई तबदबु हाइरबा मोनोलिथ सिंगसे तमचाना मणिपुर गवर्नमेंटना मियेंग चंगहुदबदगी ngasiदी akai atoi thokpa tuba adugo loinana marakta yum tasanmana chingba kya thengnai Ashi chahi cha teret nipan adumba yoram ni hana ekoi dum panai ekoi ipu pa ki wari da dum harapa gi adum tawani ekoi pokmoi boi thajana bida ekoi piece of merit haiba ama le ekoi gi angam thosing khundurigi magi tungi memory oinaba magi mamingda magi memory oina admaina charon suruna khangau ba haina admai jungbagi chatnabi ama akogi nagagi moigi tradition da lei masida yungibagi system je janami je amaga atai da phangiba ga khene haiba tare masida di chagong nana krik inana a yungi adu akhoni yemu ya si krik inana iri se mahi yungi se ngasai gi nung hongi ba imung manung adugi mari matagi yam naknaba amaga sagai gi naknaba adu oramgadra haina thajaba sulai archaeological potential jam leiba mofom side amani aduna masi je mangdana ba chung care lawna ba ancient monument and historical site and okoi monument act 1976 ki manipur government gi makhada preserve amsung protect tawna tham mani hariba nung yungbi chanami se ngasidi leitre manipur gi mafum matei de yungi ba monolith ki culture ga masi tongali haiba tai sigi mafam se pumai manunda mayamna yam attractive oiba khung amane huji pairiba government yellaga lakhamai khung se kri thaba pakhapa yabra kri tawba yabra hala yesillaga ekoi awapa ekoina awaba se yenpi di government ki matekta ekoi yan haro jagni maite hingchu ngalingai matamda Kainwaz Maharaj matam mamang bhau so ko su nu homai chanam hilerami adu ko singi sinau sing sina yam thengtara bhau matamda ngasi ne sahi yang khai mu mamang bhau da nungi yumi chanam hile angakpa amani haitare atai mafom to sigi mamang da koina wilong da megalith kono lei adudana masing is 132 admai tongna lebani sigi mafam sida su phambak tongno to magi manam speculative mang manadaba magi phambak tongna mutum taba haitare koi phami pham ya bai mong da lei whereas wilong da na ko gi junga ga erect to ga putra nga wang wa tai thong admai da sigi sina mo amani ISTV news ki damak paudam jai baricha ranjan lakhamai senapati International Taekwondo player amana masana masabu thabak bijabata natana work culture semgatnaba hotnari hiram sidasu pawda mama aina hauzik unajagadurba miyoy ase handak YouTube amadi WhatsApp na singbada yamna viral oikiba adugumba khogi Manipur gi nauribi Taekwondo international player ama Kangla Pat Maril asida ayuk pung mari dagi pung nipan fawa fruit stall hanglaga mahaki sanabada support tawna naba tholaklibi adugumbi nauribi player adugani daina na sumaina abdi isagi support tawjana na bako family support tawna naba sumaina tholopasi yam thai ado hauji se sida tholokibagi maram se sise kamaina lakibano hauji se sanaba sakadawba leibra abdi fund raise ki adumak darkar oiba figam da leiraga tholokibra na darkar mo wakhalon na tholokibra yamna anakpada tournament ti leijade mayamnu nuksibibadagi handak Facebook ta WhatsApp ta viral chakhibado khidang na thaina chatkhare tasengna makide aina sumai thokcharak pase wa culture ma hokdokna ba aduga laiba upcoming
tournament singje da aina akhoi badagi lupa chamani ga da lupa yankhai leire baba baba lupa yankhai puthokpio ai lupa yankhai leijare hairaga family da su help toba ai gi oina su ai sa da help toba work culture hogat pa kanda nupi su toba yai family da mateng pangba yai ba du smaina ai sigi wakhalon ja thokjarak pane ai je 2006 tagi sana ba hojare CTI gi creative taekwondo institution gi ojara ju gi makha da sanarak pane achievement high state level governors cup ai ha di bronze te hore pumse da sub junior da individual goal lojare latest achievement hairaga di halak kaino da guwahati da tawgi ba G1 taekwondo gi cup adu da su ai under 73 da goal lojare pumse da bronze lojare individual pumse da bronze lojare ijin now mari ne ai na ahum subi ne nupi ngak ne mama akhoi mai maming ningom bamol ongbi nalini devi aduga akhoi babai maming na ningom mam ibung mai ma sing ai da hostel la leibani na ai yung gi condition khangde ai na mama ai kanom chaninge dai chaninge calcium laininge adu hai kanda mama ina ngasi pirak pangam do numi mangani le pirak pangumba adu mo ai tasengna dunganda ai waro ba kai na kanda ai chanai je fazana dai pi ngamde hai bai waro ba yumda la kanda de ai khange ba ai condition je adune aina players sing da aina haidi haijaning ba se akhoi sanaroi sing je paisa yam change da na family dagi adum hairaga leibagi mahutta kaino ma tawje duk sabe yai adagi akhoi kaino ma tawraga haidi work chi thiradi dum loin phange ba like tamna loin yae ba ado nongmada lupa yankhai tan ba nongmada lupa chama tan ba haise imada natra babada kaino lafoi am leibagi dependi to aroi ba पंचायत की खुथांग थादरगली खुदों चाबसिंग मपुंग फाना मियामदा यहोंदुना थबक पाइखतबा ngamnaba इम्फाल वेस्ट डिस्ट्रिक्ट प्रधान फोरम सेमदुना MGNREGA अमदी 14 फाइनेंस न सिंगबगी फंड थादोक्तना लैरिबसिंग लेंगांगना थुबा मतमदा फंड थादोक्त्रबदी डिस्ट्रिक्ट खुदिंगमकी अध्यक्ष जिला परिषद अमदी प्रधान सिंगना पुल्लगा खोंजंग जंगसिनबा वारेप लौख्रै ngasi इम्फाल वेस्ट डिस्ट्रिक्ट की प्रधान 59 गी अपुनबा मिफम अमा सगोलबन सापम लेरक ग्राम पंचायत की प्रधान अथोपम बिसोबजित के युमदा पांगथोक्तुना इम्फाल वेस्ट डिस्ट्रिक्ट प्रधान फोरम की मिफमदा फोरम के कॉन्वेनर कोदोमपोक्पी ग्राम पंचायत के प्रधान थोक्सोम नंद कुमारना लेंगाक असिना पंचायत शक्ति सिनरगदे हाइदुना लाइन डिपार्टमेंट हाइदुना MCA चादा कुनमंगा पाइसिंदुना थमलकलिबा असि पंचायत सिनबियो हाइदुना फोंगदोकी हुजी मणिपुर गवर्नमेंट की पंचायत यामना हंदना येंबा मानबसी तौबीदनबगीदमता अखोय मोइदा हाइजबा याबा हाइजगनी मदैदा ताबीद्रगदी मणिपुरदा लेरिबा अटोबा डिस्ट्रिक्ट लेरिबा सिंगसिगी प्रधान चामगा हुपुमाथोइसी पुल्लगा अखोयने संजनबा याबा खोंजंग मयामा संजननबा ngasiगी इम्फाल वेस्ट डिस्ट्रिक्ट की प्रधान 58 पंजना सबचाना अखोय लेपनरे फोरम के जनरल सेक्रेटरी ओइने खल्लाबा सगोलबन छापम लेकाई जीपी के प्रधान अथोकपम बिसोरजिना गवर्नमेंट ना MGNREGA के थादोरकफम थोकपा सेंफम 14 फाइनेंस अमदी मिनिस्ट्री ऑफ रूरल डेवलपमेंट एंड पंचायती राज की मखादा थादरगलिबा स्कीम सिंग मपुंग फाना थबक ओइने पांगथोकपा ngamnaba फाजिनदुना थमलिबा फंड सिंग अथुबदा थादोकत्रबदे अकन मखोंगजंग सिंग चंगसनबा फोरम ना सेम सारे हाइना फोंगदोकी हाइबसिंग से कोई सरकार ना ताबीरक्त्रगदी कोई जिला परिषद लोइना प्रधान सिंह PRS मेंबर्स जे पुलप पुल्ले हायरगा अखोय मखा ताबा खोंजन चंगसन बा हायना अखोय ngasi मिफम न लेपनरे मतम सांगना मथौ तौदना लेरुरबा लमदम असिकी साथोक मरंकाइने पुथोकनाबा अमदि चिंजाक तमिपान तांगदबा लमदम अमा ओहनबा पांदमदा लुपा लाख चामरी हुंफुनी थोइरोम चंगना पाइखतखिबा कुमजा लिसिंगमा समापन हुमुद्रा मापनगी मे कुनिपाल कमीशन तौखिबा लोकताक लिफ्ट इरिगेशन मेगी तांग अमा लेबाक पोपो निमित्तगी पंप हाउस नंबर 1 खग मथौ तोबा होलगने हाइना मणिपुर पोल्यूशन कंट्रोल बोर्ड के चेयरमैन एल राधा किशोरना हाइख्रे पंप हाउस नंबर 3 ना निंगथौखोंग बिष्णुपुर तेरा उरक अमदी कोम कैरापतगे इम्फाल मेन कैनल इम्फाल लो लेवल कैनल अमदी मोइरांग लो लेवल कैनल सिंगदा हाइरिबा मफम सिंग असिगे लौपरी लिसिंग कुनमा पंचनी दे इसिंग पिदुना डबल क्रॉपिंग तौनबा पांदमदा पाइखत किबर प्रोजेक्ट असिगे हौजिक मथौ तौदना लेरिबा पंप सिंगी फिवम MLA राधा किशोरने यंगसन की
yangsinbagi khongsat aduda Water Resources Department ki SE Aerohit EE Paukai Kuki AE ke tombana singba department ki official kaya susaruk yaki MLA Radha Kisorna makataraduna difang oiraba amadi oigadawriba project sing hinganduna thabak oina paikhan abahonagani mamangi lengakna kari tawrami tawramde haina nainabagi mathau tade department public amadi lengak puna chatminabagi mathau tai haiki Manipur asi lau singo amadi horticulture dagi lakpa income na hingbani pump house asi mapung fahanbada miyamgi thaudang chawi haiki Wednesday nimitegi non-stop ta kapaga singsi kapaga masina serviceable area command area singdi singpina naba hariba Wednesday nimitegi hawragani raja singasu masida thopiraga cooperation pibiraga akoida awat apa habiraga akoina hujik chat paikhat chariba anoba government sina paikhat chariba bakta irrigation gi hauji reconstruct tawda renovation laibase masida mating pangbiyu hadi Pedagogy and Assessment Toll Preparation Haiba Hiramasida GP Women College Amadi DM College Teachers Education Imphal na sinduna Dana Manjuri University ke College Teachers ngi oiba naminini ki workshop amangasi GP Women's College Dana Manjuri University Imphal da hudokre Ngasi hudopagi thoramda Dana Manjuri University ke Vice Chancellor S Dilip Registrar Dr L Nebedita GP Women College की Principal Dr Rajkumari Tamphasanana Singbana Saruk Yaki Dana Manjuri University की Vice Chancellor S Dilip na Education की हिरमदा लौरकपा खोंगथांग खुदिंग पंथादना पांगथोकपा खुनाई असिदा अफबा थबक तौबदा पुकनिंग थौगतपगी महुत फत्तबा थबकता पुकनिंग थौगतपा अमदी नैनबगी हैनबी थादोक्तुना खुनाई असिदा अफबा माइकैदा खना नैनदुना हेना चौखत लंबीदा चटनबा होनसी हाइकी Tobol Dalaiba Ibudau Sorarel Community Hall ngasi and Kuno Battalion Pump House ka Tobol Gram Panchayat ki Tobol Welfare Association puna kusam naduna lem na layang bagi camp ma pangthokre mioi cham hena layang baga loinana darkar laiba hidak langthak sing lem na pikhi Tobol Welfare Association ki Secretary TS Birana aying asagi pibum honglak liba amadi matam gi laina tina kaya dagi ngakthok na ba camp asi pangthokpani mateng panglakhi besingbo thagat pa phongdorakhi Manipur dagi corruption marufang na muthat se haibagi pandamda Manipur People's Democratic Front nangasi Manipur Press Club ta free corruption haiba chezai ama phongkhrei thoromga mari lenana Manipur People's Democratic Front ki secretary Sapam Samungona sahi kayagi mamangdagi Manipur da lairiba department khudingda corruption tawduna lairakle corruption asi muthat ke hairabadi lengak na mikup amada muthat pangami adubo lengak asida yauriba minister MLA amadi opposition da leiba kayana thabak asi chathabana corruption muthat pangamdabani ngasi phongliba chezai asi Manipur gi mafam kudingda chaithokduna corruption muthatriba phawba lepa laitana khongjang kaya changsan khigani haina phongdokhi maru iba department da corruption lan ta da laithe adana taraiba lan se ngasi gi 21st century da koina thinna ba khongthang ama lokhol da taragadi koi Manipur se India se koi sahi khargi matungdadi yamna phibam sa da ba andi salamada laigani haibasi Manipur People Democratic Front ki thajaban Konung mamangdalai ba Advanced Hospital la sahi nipu mangaram surabi nupi ama sikhibaga mari lenana irang thokre khoisauna raba imongi mioi singa madi mari mata singna operation theater ge mingsel khara thugai benatana yamna chauna akai atoi di thokhidre laikhidrabi nupi adu chakpi karongdagi hojingna Careland da laibi sumpi rang tuisin kawi laikhidraba nupi asigi mapuro ba Samuel na phongdorakpada mahaki loina bi gallbladder lokthokna ba April 16 ta ki hall surgery tawki nimit adudagi high dependency unit ta thamlakhibani ngasi ayuk mapan thokpa nungairaktabadagi ICU da insin khraga doctor singna nauna operation tawdaba yarare haidana tawbada lekhidabani hairi आईगी नुपी से याम का हेन नारग लापनाते मसा से खरा कन्न लापनी अदुबो ऑपरेशन दा डॉक्टर खोइसिना खरा तंग केयर लोबी रबदी असिंग असि से असुमै थोदोक से थोय दबने अदुना डॉक्टर खोइना तोरिबा थबक से आईदी याम जानिंग दे मखोइना केयर लोमन दबगी ngसाइगी मनुंग दा पात से मखोइना फजन तौबी मन दबगी मखो अमुका लीक चन हल्लगा अमुका operation tauhan bani अनिरा operation tauhan ले
Satkiba tangkun marida habo marak irom lekai daleba namairakpam Joychandra Elias ibomsagi thongal da bom thamlamba adu kari maram gino haiba lakliba tangkun trap habogi manungda sengdok piraknaba naharol yai film jingkol habo marak na apel tawrakle sengdorakta bathoklabadi bom thamlambagi thodok adu aranba thawongni amadi kanagumba kharagi thawin sinna thoanbani haina club amadi maira paibi singna lawgani haire marak thana tenba break amatang lawjare. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They strive the big new WagonR at our Aston Motors showroom located at Jingbirong, Balga. Yes TNT bar amadi cement. Yes brand gi cement amadi yum sana bi yot sing awhong mamal da phangwirgani. Yot ki mamal na kg amada lupa nifu dagi horaga lupa yangkhini thoi fawda phangwirgani. Loinena cement ki mamal na bag amada lupa chamri kun dagi horaga lupa chamri marifu fawda phangwirgani. Hana book tawiduna khudong saba silobi ho offer si numit tare ni khaktagini. Northeast Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyam financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chab ima pirol syrup anatra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen su thokhani adudi comfort na torisi karino fajanaba amasung machu mamen thohanmani comfort after wash apik pakhong thang achoba thabak Greenery e-motor ki nungairaba pausel miyam da pijariba khudung chaba silobiu Greenery e-motor da phangniba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apama makhalgi gari macha ama hekta launabagi loan ki khudung chaba pijari asita sunatana mapam asida phangniba e-auto rickshaw gi oina su loan ki khudung chaba Adomna deposit tawiraba matungda atenba numit kharani gi manungda apama gari lawi bayargani ngasi makleng sinbiro aikhogi address Greenery e-motor Kaisampa Junction Churuchanpur parking Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbom Laikai, Uripok, Impal. Nung class 12 pass out na tra. Thabak thibadi kya amkoira. Khang khiroi bana. ANT ki 9 months medical scribing ki certificate program ma yauraga tha da lising kunchani panda ki horaga sel kaya ma line tan biar bane. Akupa maro gi damak pizari ba phone number amadi website asdagi khangbi biar gani. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Break kitungda taramna oksari makataba pa umupizari. DM College of Commerce alumni na sindna open accounting competition na mga DM College of Commerce ki holda pangthokre competition asida tongan ma college singda ki lakpa commerce mahiroi singna saru yakhi thoromasiga mari lena na pangthokiba counseling program da MSPDCL ki company secretary Laistram Birda samasung Laimayum Dhananjoy Sharmana resource person oina wangang ki DM College of Commerce alumni ye Vice President Chongtham Sanjoyna Company Secretary amasung Chartered Accountant yauna commerce ta leiriba tongan ba scope sing asi mahiroi sing da khanganduna makhoi gi tungi lambi semjanabagi khudong chaba pibo oina thoram asi paikhatpani haiki
objectives akoi advantage kari legi matung da di akoi sahi khudingi akoi na hen favorable oba matam da maybe December na tagna January akoi class 12 ki exam hodring hai dan satra mayam pulling da akoi organize tawna bagi akoi pandam thamjari Imphal Ziribam Lambida and Yadaba Mongda and I Mio Karana Webris Tamna Bohanarakpada and I think Matam Krabatunda Ziribam the Leba, Myra Pabilup Amadi Club Karana Webris a seam atau Tohana Balangak the Pondorak Papa se Kara de Tengnare, Loop Signal Arak Leba Kontanga se and Pio Haina. See all Manipur road drivers and motor workers union acting president at Kulamani na paumisinga unaba amada fangdo kray mahangna makataraduna Imphal Ziribam Lambi asi matamamada chatpayadana leramba du union amadi transport and driver council na matam dugi lengak talambi asi sembina bataksan badanatana tidi sina lambi asi semjin bada choba thaudang laukibani hojik su lambi asi dalai riba thong sing tidi sina semjinduna lakle Kanagumba Karana, Masagi Interesta, Webris Linkatuna, and Giwangmada Tabak Zatarakpa, Asida, Manipurela Riba Civil Society Organization Amade, Maira Paibi Singnamit Yang Sanghaninge, Lambi Asida, Tongan Bapotse, Purakli Bagari Sing Ase, Barat Sarkar Gisana Kanglon Ngak na Purak Pangaktani, Arumba Hena Purak Papolam Amatayaw de Haina Fongdoki. Adam Holo Suyam Pumna Kandabiraga. They line up people see the canning there, peaceful when a way as you guys, you Sasari, Sunatana. Tongji karigumba jarakta matamda tidisina ufaq lowdana pasha ko to matadana yengchalaga chalibani leftna ba honari bane ba atamna na katasi akoi hindu yade na wo mena miyeng changu kai base masi tawringde masi tawbinu apil tawjari Minister V. Hankalian gi yum gi guard commander oiba ASI Thankalian gi service 9mm pistol na soibedagi kapthorakpada mahaki mamana ba ngatal village dagi Lardin Luanga sahi kunipal gi ningongda maru ama panbedagi soklaba Lardin Luanga Churachandpur district hospital da numidang wairam pung manga muktaba matamda pukhatuna laikanaraba matungda Imphal da makhatana layengna ba pukhatkhre thodok asi makhoi ani motorcycle amada tongduna chatminaringaida thokibani haire Radio drama amadi sahitya haibahiramasida nomagi oba symposium amangasi ya school gi MDU hall da pangthokre All India Radio Writers Forum Imphal na sinduna pangthokiba symposium hodokpagi thoramda Manipur Sahitya Parishad Imphal gi president IS Kangjam All India Radio Writers Forum gi president Oinam Dhaneswar Mitai Laikol gi president Professor Nakpam Arunana thoram gi maru oba miyoi singoina saruk yakhi JN Dance Academy gi chairman oiramba Professor Nomaithem Tombina moderator oiduna pangthokiba symposium aduda tongan ba resource person singna paper pathokki All India Radio Writers Forum ge General Secretary Mutua Tombana AIR Imphal da hena sandokpa radio drama program asimiamna yamna pamba masu oibaga loinana tongan na piriba pauzel sing miamda yahona bagi pambai amasu oiri hariba asiga sahitya gi pauzel miamda yahonba yamna maru oiba lairakpana masigi wakhalolda symposium asigi mateng launana ba pangthokpani haiki Guru Abunghal Dance and Music Center na puthokpa Radha Krishna Pantha Dance Drama miyam da utpahobagi tharom ngasi Sangeet Kala Sangam Hall Khurai Thodam Lekai da pangthokre Guru Abunghal Dance and Music Center gi kuntaruk suba chahi gi tharom ga mari lenana pangthokhiba tharom asida Manipur State Kala Academy gi Secretary Oiramba S Bedeswar Sharma Theatre Director KB Sharma Guru Abunghal Dance and Music Center gi President K Hemchandrana tharom gi maru oiba miyoi sing oina saruk yakhi Madrasa Mazahirul Ulum Irong Sabagi Sentang Makada Maktab Amasung Mohala Committee Singna Sinduna Irong Kunok Dalaiba Riazuddin Maktab ki Ahum Suba Sahigi Oiba Jal Sami Fum Amadi Manamatumian Tokpagi Thoram Ngasi Maktab da Pangtokre Thoramadada Jamiatul Ulama Manipur gi Secretary Abdul Hamid Madrasa Mazahirul Ulum Irong Sabagi Sadar Sajrat Maulana Ziauddin Mobet ki project officer Salahuddin Singba miyoi kayana saruk yakhi quiz competition da makok mathang taraba singda manhamathum yan thoki
तेरा लकरापम लेकाइदा नंबल तुरेल की खोंगनों लेकाइ मियामना सेंख्रे तुरेल खोंगनों सेंबगी खोंथांग अदुदा सलाई होल्डिंग्स प्राइवेट लिमिटेड ना जेसीबी एमा मतेंग पांगलक्तुना तुरेल मनुंग दलेबा फताउदी कया लखतकी लकरापम लेकाइ डेवलपमेंट कमिटी की जनरल सेक्रेटरी सीएस इंद्रजीत ना ममंग सहिदासु असिगुमना तुरेल खोंगनों अमदि अकोइबे लमतु सेंबगी थबक सथकी हंदक सही ओइनासु नंबल तुरेल की खोंगनों दा फतबा कया पैसिलिबा असिना इसिंग मोलन बतनतना अकोइबे दलेरिबा मियामदासु नुंगाइतबा फावहली हाइकी इरोई चंद्रन का शामपाट फोंगी एरिया सिदा लेरो क्लब संस्थान में ऑर्गेनाइज तौरगा असुम फंक्शन मेगा फंक्शन अम पांगथोक ngam taragadi aikoi na khara tawjari sina loimak aikoi na ngamani haibana taba aikoi ya phabasi matau tambiraga mayam na faine ka hayaga mayam hupchan na sumai tawna linggen manana namul do ban jam kan ba ngamgadra haibai wakhallon da ne aikoi na ngasi suma function je sahi ama chupna pangthorokpagi ani suba sahi gi function gi adugumba social service ki amne kan tawjari Smile train amadi is a hospital ka kusam naduna class 3 de ki class 8 phawda tamliba mairoi singi oiba sport painting competition ama lampel pata leba IMA hall da pangthokre what makes me smile haiba thim na pangthokiba layak pa sangdam na ba aduda is a hospital ge AGM BD Santosh Sekharna painting competition si India da smile train project mapung phana jangsilakpa sahi kun surakpa ga mari lenana pangthokpani haiki Ibudau Sankardev Nupi Holy Dol na Sinduna Holy Pangnabagi Thorom Ama Yumnam Huidrom Tiam Laisang Kong Dalaiba WC Community Hall Pangthokre Nupi Holy Dol Tararom na Saruk Yaduna Lamdam Adomgi Ahanbo ina Pangthokpa Holy Pangnaba Adu Hodokpagi Thoromda Hana Minister Oiramba Waimani Theater Mirror gi Director Padma Shri Award Naba Warepana Singba Culture Gilamda Thabak Tauriba Miyoi Kayana Thoroma Pusing Oina Saruk Yaki Ibudau Sankardev Nupi Holy Dolgi Advisor Y Nilmanina Holy Fangnaba Asi Pangthokpagi Nungi Oiba Wakhal Loldi Gaudiya Dharmaga Sagona Duna Satliba Tongan ba Nat Amadi Culture na Manipuri Khunaida Phajaba Lamchat Sajat Semgatpada Piriba Kanabasing Adubu Yokhatpa Amadi Miyamda Khanganaba Pandamni Haiki Ramlal Paul High School 1984 batch na Sinduna School asigi laikhidraba oza sing amadi mahiroi singi mafamda haikal ekatamduna ikai khumnaba utkre matam adugi oza oiramba singda kodol posing piduna ikai khumnaba utki Ramlal Paul High School 1984 batch ki secretary Songtham Ajaina mahiroi singna oza singbu ikai khumnagadabani oza singna su mahiroi singda mahai khak takpi tambiba natana punsigi tambiba yaba thodang tambiduna oza amadi mahiroi ki mari fana thambana Apava kunai ama oibang amgani haiki. Haukiba April kulumdoida masi khulda sahi tarak taruklom layang mangam dabadagi pamung de hiptuna anaba khangduna laire haina ISTV News na pawdam krabatungda Chief Minister N Biren gi pawtak matung inangasi layang nabagi damak Zenems ta pukhat khrei masagi sahi taramarirom surakpadagi narak labi masi dagi M Angfun Tontangi Machanupi M Tamui Hauzik Sahi Kuntrani Thoirom Sure Mahakpu Hospital da Pukhatpada Masi Primary Health Center gi MO in charge Dr. Moisi Sakana Singba Saruk Yaki Anaba Pukhatpaga Mari Lenana Isam gi President Eramba Chief Minister gi Manang Nupa N Rajendro Elias Boyna Mediana Ason Anagi Pau Hablak Tringaida Laikai gi Club Ward Member Pradhan ADC Member MLA na Chingmana Hana Midyang Sangbagi Tangai Fadabalai Haiki Tamuigi apokpa tangfun tontang na Chief Minister N Biren na laita lairagi pau tabada tengbang pibirak pasi nungai haiki. Anaba aigi imungi awaba asi media da habagi matungina. Chief Minister Biren na aigi imungi awabdu yenglaga thawai yawna aigi anaba sibu layang binam kita mana aigi yumpham masida magi mi mayam thabirak kita am haraba phongdokse aduga ngaksu ngaki. Chief Minister Biren magi government si nongsangba oisinu isona chanbiba oisinu magi punchi asoyangam thokdaba oisinu awaba laira laita pidat patat upai leidaba singbu mateng bangba da hena chawkhatpa oisinu magi government Thasigi tarama pandagi hauduna nimitarani supna tongan ba mafam singda chatharaki ba sajibu inat ngaikhang kumai ngasi ima laisem inat loisang nongpok singu thong tharo sibi lokta loisen kre loisin ba tharomgi sargoma aina hotel lamit khorjai kol na phongba loi khiba hakjang ko ba larik ama Professor Dr. Polem Nabachandra retired head of department Manipuri department MU na phongba galoina na taramari suba sajibu saireng saidinaba lisingani taramapal pangthokre saidinaba aduda Manipurgi masak nairaba Aiba Aibi Kayana Masa Masana Iba Sayeng Sing Patoki
इनात लोइसंगी वायल संगलिंग बगी थौकोक प्लानिंग डिपार्टमेंट की डायरेक्टर डॉक्टर टी.एस. मोहिंद्रोना अखोगी इनात लाइनिंग कंदुना इसाना इसाबु मसक खंगजबना फुरुप अमा मपांगल कन्न हिंगदुना लेहन मंगमगनी हाइबगे वखललोलदा थौरमसी पांगथोकपनी हाइखी था अमसुपना मैतै ट्रेडिशनल टीचिंग स्कूल एंड परफॉर्मिंग सेंटर ललामुंग मखोंग तखेलम लेकाय द चथरकपा स्टैटिक ऑफ मणिपुरी डांस साइबा थीम द चथरकपा वर्कशॉप ngasi लोइसिनख्रे लोइसिनमगी थरमदुदा पद्मश्री अवार्डी आरके चौबा पद्मश्री हेमंता अमदी मैतै ट्रेडिशनल डांस साइबा स्कूल एंड परफॉर्मिंग सेंटर की प्रेसिडेंट पद्मश्री डॉक्टर ई इंदिराना सरुक यादुना वर्कशॉप अदुदा यावखिबा महैरोय सिंगदा सर्टिफिकेट यंथोकी परफॉर्मिंग सेंटर असगी प्रेसिडेंट डॉक्टर ई इंदिराना मणिपुरी जगोई दा हौगलकलिबा नहारोल सिंगना जगोई खक हैबगी महुत्ता जगोई की मनुंगदा यावरिबा मचाक सिंग मपुंग फाना खंगनबगी पांदमदा पांगथोकपा वर्कशॉप नि हाइखी अंद्रो केंद्र की लुप खरना वांगखेम केंद्र की एमएलए अंद्रो केंद्र द चंगबा यारोय हाइना फोंगदोखिबा अदु अंद्रो केंद्र द एमएलए सो ओरिबा श्याम कुमार अमदी महाकी कांगबुना मियामबु लान लमजिंगबगी अंद्रो केंद्र की कांग्रेस की वर्कर्स अमदी अंद्रो केंद्र द लाइबा क्लब मापना मिनिस्टर टी.एस. श्याम कुमार बॉयकॉट तौरे हाइना ngasi आजाद हाई स्कूल ग्राउंड द पांगथोकपा पाउमिसिंगा उनाबा अमदा सोशल वर्कर खुलेम तोमचौना फोंगदोखरे ngasi की पाउगी मिफम अमदा अंद्रो केंद्र द लाइबा कांग्रेस की थौपुबा सिंगसु सरुक याखी खुलेम तोमचौना मखा तारादुना हंदक पांगथोखिबा पार्लियामेंट इलेक्शन की मांगोइना आजाद हाई स्कूल दा कांग्रेस की ओइबा मियामगी मिफमदा एमएलए मेगाचंद्रना फोंगदोखिबा वाफमदी यारिपोक्तगी इम्फाल ताबा लंबी असि मतम कया सेंबिरक्तबना लंबी की फिबम फतबा असि लंबी असि अफ्रीका की लंबीगा मानरे हाइना फोंगदोखिबने अंद्रो केंद्र की मियामदा अंद्रो केंद्र बो अफ्रीका का माने हाइखिबा लैते मिनिस्टर टी.एस. श्याम कुमार ना पोइरो खोंजिंदा पांगथोकपा मियामगी मिफमदा केंद्र असि अफ्रीका का सब माने हाइना लान हाइजिंदुना केंद्र असिगे प्रजा मियामबो लान उहनखिबा अदु सोशल मीडिया दा वायरल ओहनबगी अंद्रो केंद्र मियामदी इकाइजरे मरमदुना श्याम कुमार अंद्रो केंद्र दा सोशल बॉयकॉट तौरे हाइखी ऑनरेबल एमएलए कोई मेगाचंद्रबो अखोई अंद्रो केंद्र दा माबो बॉयकॉट तौई हारिसे अखोई की सिदा लेबा संस्थान मयामजिना मेघचंद्र बॉयकॉट तब यादे करीगी यादे मेघचंद्र दी लंबी दु फानिंगदना चलनिंगदना अदुमाइन हाइबने अखोई संस्थान मयामजिना मेघचंद्र बॉयकॉट तौदे अदुगा लोइनना अखोई की अंद्रो केंद्र की बॉयकॉट तौगदबसी अखोई संस्थान मयामजिना ऑनरेबल मिनिस्टर श्याम कुमार का अदगी लान लमजिंगिबा मी अमा अनिदो अदुदंगदी अखोई की संस्थान मयामजिना अपुनबजिना बॉयकॉट तौवे इम्फाल की तोंगन मफम सिंह खुंदारिबा कॉमरेम सिंह अपुनबा नोमगे ओबा सेंटर एरिया कॉमरेम बैप्टिस्ट चर्चेस ऑर्गेनाइजेशन मास फेलोशिप प्रोग्राम अमंग असि संगाई प्रोगदा लेबा केआर कॉलोनी बैप्टिस्ट चर्च द पांगथोखरे कॉमरेम फुरुप के मसक नाइबा मियोय कयाना सरुक यादुना पांगथोखिबा थौरम अदुदा जगोई इसै चांगदमनबना मरु ओइबा थौरम ओइखि यूथ प्रोग्रेसिव क्लब माइबम सिंगजिन सिंधुना नोमगे ओइबा लेमना लायंबगी कैंप अमा पांगथोखरे मियोय चामनी फुतरे लॉम कैंप अदुदा लेमना लायंखि बिष्णुपुर डिस्ट्रिक्ट मलेरिया ऑफिसर डॉक्टर टी.एस. नबकिशोरना कांगना संदोकपा लाइना अमदे डॉक्टर अल्बर्ट असेमना ओरल कैंसर की मरमदा वांगांखि इम्फाल कॉलेज स्टूडेंट्स इको क्लब इम्फाल कॉलेज न सिंधुना अंगांसिंगी ओइबा अहुमलक सुबा स्टेट लेवल पेंटिंग कंपटीशन अमा पांगथोखरे कंपटीशन अदु थिंक ग्रीन एक्ट ग्रीन हाइबा थिमदा ग्रुप हमथोकना संगदमनाखि स्टूडेंट्स इको क्लब असिगे असिस्टेंट जनरल सेक्रेटरी सुनील सलामना हौजिक मणिपुरदा इंग असागे खल कायरकपदगे महौसागी फिबमदा अहोंगबा लाक्लेबा असि हौगलकलिबा महिरोइसिंगदा खंगनबा पांदमदा पेंटिंग कंपटीशन असि पांगथोकपनि हाइखि इम्फाल ईस्ट डिस्ट्रिक्ट की मनुंग सनबा टॉप दुसरा ग्राम पंचायत विलेज नंबर 38 तिनसिट काउंसिल लेबा एकर कुनिथोय दशमिक अनि चावबा लमसी लिसिंग अनि मरी की मे कुनमाथोयदा मतमदुदा लेरंबा लेंगकना मेगा मणिपुर सोसाइटी दा नियम चुमदना अलॉटमेंट ऑर्डर पिथोक लंबा अदु खुदक कक्कदबनी हाइना टॉप दुसरा लैंड प्रोटेक्शन कमिटी के कन्वेनर मयंग लंबम सुरबलाना मणिपुर प्रेस क्लब दा पांगथोकपा पाउगी मिफम दा फोंगदोखरे टॉप दुसरा ग्राम पंचायत लोइनना लमदम अदुगी मियोइसिंगा मेगा मणिपुर सोसाइटी का कुमजा लिसिंगनी अहुमगे दिसंबर 10 दा यानखिबा वारेप की वांगमदा मेगा मणिपुर सोसाइटी अमदी मतम अदुगी रेवेन्यू मिनिस्टर लोइनना गवर्नमेंट के ऑफिशियल सिंगल लौतुनरगा दाग नंबर लिसिंग मचनी अमदी दाग नंबर लिसिंग मचहुम हुमफु हुमदोय पुन्ना एकर कुनिथोय दशमिक अनिगे लम असि पिथोक लमले
हाइरिबा ऑर्डर अदु ककपियो हाइदुना लिसिंग अनि तरामापलगी अप्रैल कुंदा गवर्नमेंट की मरी लेनबा अथॉरिटी सिंगदा चे पिसिंदुना हाइजख्रे अप्रैल कुंतरता ऑल सेक्रेटरिएट फंबा रेवेन्यू कमिश्नर की ऑफिस दा कमिश्नर एस ज्ञान प्रकाश उनदुना वरी सनबा मतमदा पॉजिटिव रेस्पॉन्स पिरखिदे हौजिक लेरिबा लमगी चयनबा असि लेंगा की मरी लेनबा अथॉरिटी ना अथुबा मतमदा मित्यंग संगबियो हाइकी विलेज नंबर 38 लेरिबा मेगा मणिपुर सोसाइटी अमदी अखोगी लौमी खरासु यावरी मोगी हानादगी दोखोन तौरागा मसागी चही कुन कुंथ्रा लेराबसी इराई लाइन मोई मेगा मणिपुर सोसाइटी सिना 2003 की दिसंबर की तांग 10 इनोवेशन सर्टिफिकेट खलोर मकांदा पंचायत याब मफम कक पीर कान मोइना पाक्तोक समतोना अखोइस हांग लेरीजे हांग नते मतमदसु मोइना फील्ड सर्वे चलम दबनेबा सुगुंबा मयाम सिदा अखोइना सेनबा मयाम लेरेने इन्फॉर्मेशन पीरबसी रेवेन्यू कमिश्नर कईमता थौसादेबा इंगसिगी लेरीबा सरकार सिदा अखोइ चपचाना थाजबले औरा सोइदनसु अखोइ चीफ मिनिस्टर की पुनिंग चिंचिनजरी हौजिक थबकी पाव अमुक पिजरे SBI की जूनियर एसोसिएट लिसिंग निपान चात्रुक यांखै हुमदोय लौगदौरी ग्रेजुएट पास तौरबा मसागी चही कुनिपाल फावगी मनुंगदा लेबा मियोई सिंगना मेगितांग अहुम फावगी मनुंगदा दरखास्त थारकपा यागनी परीक्षा सेंटर इम्फालदा ओइगनी ITBPF की स्पोर्ट्स कोटादा कांस्टेबल खरा लौगदौरी मसागी चही 19 दगी कुलुमदै फावगी मनुंगदा लेबा क्लास 10 पास तौबगा लैनना साना खोनबा हाइबा मियोई सिंगना जूनगी तांग कुनमाथोय फावगी मनुंगदा ऑनलाइन दा दरखास्त थारकपा यागनी हाइरे इंडियन आर्मी की जनरल ड्यूटी की दमक नुपी कैंडिडेट सिंगदगी दरखास्त कौरी मसागी चही कुनमाथोय फावगी मनुंगदा लेबा मैट्रिक तसादा 95 फंगबा मियोई सिंगना अगस्त की तांग 9 फावगी मनुंगदा ऑनलाइन दा दरखास्त थारकपा यागनी हाइरे मथक्ता पिजरीबा थबकी पाउसिंग असिकी अकुपा मरोल बाबूपरादा लेबा जॉब सेंटर दगी खंगलबा यागनी अमरमदा हाई कोर्ट ऑफ मणिपुर की मणिपुर जुडिशियल सर्विस ग्रेड 1 मरी लौगदौरी मेगी तांग 13 फावगी मनुंगदा दरखास्त थारकपा यागनी हाइरे हेन अकुपा मरोल हाई कोर्ट ऑफ मणिपुर की रजिस्ट्रार जुडिशियल दगी खंगबा यागनी हाइरे मखाताबा पाव अमुक पिजरे सीनियर आर्टिस्ट एंड प्लेराइट फोरम मणिपुर ने सिंधुना मनाउबी MM इबा लीला लाइरिक सजीबुगी लेहाउ नैनबगी थौरम अमंगसी मणिपुरी हिंदी परिषद पांगथोख्रे लीला लाइरिक नैनबगी थौरम अदुदा मणिपुर लैंग्वेज एडवाइजरी बोर्ड साहित्य अकादमी न्यू दिल्ली की कन्वेनर नोमाइथेम किरण कुमार सीनियर आर्टिस्ट एंड प्लेराइट फोरम मणिपुर के वाइस प्रेसिडेंट खेत्रीमयम सुबदनी इम्फाल कॉलेज की प्रिंसिपल डॉक्टर मोइरांगथेम प्रियोबर्ता अमदी मणिपुर यूनिवर्सिटी के मणिपुर डिपार्टमेंट के हेड प्रोफेसर राजेन तोइजाम्बना सरुक याखी मणिपुर बन जनरल स्ट्राइक इकोनॉमिक ब्लॉकेट चिंबा खोंजंग कयाना चाही मणिपुर की सेनमिटलोंदा यामलब सेनफम मांगली हाइना सोशल रिसोर्सर सेटो तोंदाना कॉम नंगासी प्रेस क्लब पांथोखिबा पाउगी मिफम फोंदोख्रे मणिपुर इशू नत्रगा मरी लेना चंगसिलक्पा मियाम के खोंजंग सिंदा गवर्नमेंट असिना तुंगकोइना चटकदबा थौसिल पुथोकपगी महुत्ता ngaihaki oiba thausil chathaba issue khuding mayak sengna loisindabana maram oiraga henna pakthok chakthorappadagi ban blockade na miyamda kaya yamna sohanbagi haibagi matangda khangba watpa asinasu manipur gi senmit londa henna sohan mani haina sarto tonda komna phongdoki गवर्नमेंट की ऑफिशियल ऑफिस मयाम से लोइना क्लोज तौर खरेबको सपोज अमदा बन और शटडाउन अम तव मतमदा रेवेन्यू कारक कदबदुदी कारक तरेयाबा अदुना ngасai की बजट दुदी ngасai की आदा सपोज अम 100 लाइगनी सही अमदा लाइगनी हाइबदुदी कारक तरबनिना यौरक त्याबदुगी बजट तो सिदी यामना अचौब रिफ्लेक्ट पुदी ओइदे तो समथिंग दिस बन और ब्लॉकेट तव मतमदा इफेक्टिव लागयाबा रेवेन्यू कारक तबनिना को मणिपुर फायर सर्विस इम्फाल की कंट्रोल रूम की नंबर 101 याखिदबना मरम ओइदना खुदकी ओइबा महौ लांगपोक लाकपदा खुदोंजा नंबर फोन नंबर 8415925200 दा पाउ पिबिरो हाइरे हौजिक सानबगी पाउ मु पिजरे
Mangasuba Indian Super League 2018 amadi 2019 da saruk yaruba maitai pangal furup ki football sanaroi ahum okpagi thoram asi hatada laiba Manipur Muslim Welfare Organization ge office da organization asina okpagi thoram ama pangthokre thoramadu Manipur Muslim Welfare Organization ge thaupuba sing saruk yakki Handak Indian Super League ta saruk yaruba sanaroi sing adude FC Goa da goalkeeper oina saruk yaruba MD Nawaz Khan Pune City da saruk yaruba MD Yasir amadi Kerala Gloucester da saruk yaruba MD Rakibni ningsingba yai handaki Indian Super League aduda FC Goa na first runner up takibani Educational Social Organizing Club Bamdiar Makhalakai na sindunang asidagi club asigi ground da team kontra Marina Group Nepal thokna khaidoktu na Nepal Suba State Level 7 Aside Open Football Tournament thokre ahobanu miki sanaki ba ahan match ta KK United Poising amadi Thoiba FC Thiam Lai Sangkhong goal ani janaduna draw chatkre hauji makhata ba sanabagi pausing boyani thokjamdagi amuk phangbigani Trau FC kwa kathelamadi Birasandra Memorial Sporting Club tabungko ki match sanari ngaida akan ban nongni nusit kaloina na sanaba yabagi matik saba light phangdabadagi minute tara wali ngaida sanaba lepkhre hayeng nongthil pung ani tabada lemhoriba minute asi sanaragani amaromda league asi gi atopa match amada Neroka Football Club sangapamna FC Imphal City bu yamna thajadaba mongda goal tarahomdoi amada maithiba pikhre thajaba yaba pau amada pangthokiba league asida khwaidagi masing yamna sankiba ngasigi match fixing toki haina Birasandra Memorial Sporting Club tabung khokna mari lenaba All India Football Federation da aiba seron thakre hairi All India Football Federation gi miyang makhada tha sigi tang tara humdegi team mari Neroka FC sangakpham Trau FC kwa kaithel FC Imphal City amadi Birasandra Memorial Sporting Club tabung khokna saruk yaduna Khomalampa Artificial Turf Ground da double league basis sa thariba Imphal Zone Hero India Junior League ki ngasi sankiba ahanba match da Neroka FC sangaphamna FC Imphal City bu maitibi pikhi match asida mai pakhiba Neroka FC sangapam gi goal singadu Gibson Kamaina gon taruk El Susin na goal ani sanki atopa goal manga aduna TS Bablu Y Amit Ipham Imtiaz Khan Lawrence Samadi Zangau Hau Khongsaina sankibani match asida maiti khiba FC Imphal City gi amatangarba goal adu El Robinson na sankibani match asida FC Imphal City gi sanaroi Malem ngamba hawaibamda match conduct tokiba referee na match ki marfutare suba minita red card utuna field gi mapan thohanki amaromda league asigi ngasi sanakiba Birasandra Memorial Sporting Club tabung khok amadi Trau FC kwa kaithel gi match ta ahanba hapta Birasandra Memorial Sporting Club na goal ani amada lead taroba matungda ani suba hapki loigidaba minute tara walingaida akan manong nusit lakpatagi ngasigi match asi sanaba lekhibani match loigidaba minute tara walingai phawda Birasandra Memorial Sporting Club tabung khokna goal ahum anida mangjin thaduna chali Manipur Hockey gi miyang makhada YCCIC kontha ahalupna sinduna tha sigi tangkunma thoidigi nupa amadi nupi gi team tara taruna saruk yaduna ibodong margin ground kontha ahalupta sathariba ahanba yumnam Rasmani Memorial under 14 boys amadi under 16 girls 7 set hockey tournament ki ngasi sanaki ba nupa masagi ahanba match ta YCCIC team A kontha ahalupna hockey union laringmam le kaibu panjel ahum sinoda maitibe pikhi ani shuba match ki sanaki bada KISSC team B Manna YCCIC team B kontha ahlupu panjel ani sinoda maitiba pikre Manipur Cricket Association na sinduna tha sigi tang tara mathoidigi team tara nithoina grubani thongna khairoktuna hainobo ground na sanaba haukiba ahanba MCA under 16 boys Naurem Rajni Thok Singh Memorial Trophy gi ngasi hainobo ground na sanakiba match ta PTRC Paswaina Oscar Pauna Bazar bu ransa maga marfu tareta maitiba pikre match asida PTRC Paswai gi sanaroi zotin na wicket nipal namadi ransa maga supna mari loduna man of the match ta ki amarom da tournament asigi ngasi langthabal public ground na sanakiba match ta na TCM DC Thongju na model club singa makhabu wicket tareta maitiba pikre TCM DC Thongju gi sanaroi Kalion na wicket ani amadi ran taramanga loduna man of the match ta khre
Tha asigi tang kundagi kuntaruk phauba Hong Kong da pangthokhiba Asian Powerlifting Championship da India team gi mahut sinduna saruk yaruba Manipur dagi Indian team coach Ilangbam Inaw amadi sanaroi KG Humputaruk ki ganglup da saruk yaduna bronze medal lorokhraba Rai Kumar Naurem opagi thauram PBBPTC Kaisamthong Elangbam lekai na sinduna Kaisamthong Elangbam lekai community hall da pangthokre Thauram masida PBBPTC gi advisor E Dolendro All Manipur Powerlifting Association gi General Secretary NG Thoiba State Football Coach Elangbam Ratan amadi PBBPTC gi advisor E Ibo Sauksu Saruyaki India team gi coach oiroba Elangbam Inaw amadi bronze medal loroklaba Rai Kumar Naurem da thauram mapu singna asamba khodol post sing piduna pongning thawatki Eastern Lion Club Nongada amadi Eastern Unique Club Kameng na sinduna tha sigi tang tara manga dagi team tara teruna group mari thongna khaidukuna ELC Nongada amadi EUC Kameng ground satariba ahanba ipathau purinomba kapki ngasi sanakiba ahanba match ta EUSC Telo amadi Sector Team B goal amamam chanaduna draw satkre ani suba match ki sanakibada Sector Team A na 7 star Nongdambu goal amasinoda maitiba piki Makatana asino magi oikiba yung asagi pau amuk pangbigani. Environment Directorate na ngasinong tilpong maripabagi manong dapirakhiba ay nga sa maninong jigi pau da kwaidigi sakiba Celsius degree kontra mapaltasming ni paltaret. Kwaidigi ingba Celsius degree tara mga dasmik taret mga Nuksita yawa ising manilgisang maximum dasada manputarawam day dasmik ahum taret minimum dasada kuntaruk dasmik taret oike ngasigi nong sukibagisang sino dasmik ama millimeter ni Thagasari boyay hauzik aroy pada maru iba pau amok Sadong mafogdam da nonglay nungsit maragtahi ani lakpada masin manaw ani lesabi ama ising na lukhi bedagi tiba khangdre Khanghaw da na lakpa nonglay nungsina Manipur tampaki mafam kaya da amang atatuhan kre yung kaya hundok kre Amadi ISTV network ki tara-tarelak suba sahigi general body meeting pangthok kre Sige ni dia STV na bisa ba Manipuri pau matanga sa dalo sanjari mayang tabiri ba pumna magpo mukha na kurum jari